ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯡꯒ꯭ꯔꯥ ꯂꯩꯒꯦ ꯇꯧꯏꯅꯤ ꯑꯣꯅꯨꯄꯅꯥ ꯘꯥꯠꯇ ꯂꯩꯕ ꯁꯤꯡꯒ꯭ꯔꯥꯁꯦ ꯌꯥꯝ ꯍꯥꯎꯏꯌꯦꯕ ꯃꯣꯏꯒꯤ ꯁꯤꯡꯒ꯭ꯔꯥꯁꯦ ꯑꯗꯨꯅ ꯁꯥꯏ ꯇꯥꯅ ꯂꯥꯛꯏꯅꯦ ꯑꯩꯕꯨ ꯐꯅꯦꯛ ꯁꯦꯠꯂꯒ ꯒꯥꯔꯤ ꯃꯅꯨꯡ ꯍꯦꯜꯂꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣ ꯀꯥꯞꯇꯕ ꯊꯥꯡꯒꯠꯇꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯍꯛꯆꯥꯡ ꯉꯝꯗꯕꯒ ꯑꯗꯨꯒꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯕꯛ ꯆꯤꯟꯕꯒ ꯀꯔꯤꯒ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯉꯝꯗ꯭ꯔꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯎꯁꯪꯒꯤꯁꯨ ꯑꯃꯠꯇ ꯅꯝꯕꯒ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯑꯗꯨꯅ ꯉꯁꯤꯁꯦ ꯅꯣꯡ ꯊꯤꯃꯟꯉꯦꯕ ꯅꯣꯡꯁꯨ ꯈꯔ ꯆꯨꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯉꯁꯤ ꯃꯃꯥ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯉꯁꯤꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯈꯔ ꯅꯝꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯀꯩꯀꯩ ꯑꯩꯅ ꯇꯧꯕ ꯌꯨꯝꯗ ꯍꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯂꯩꯕ ꯊꯣꯛꯏ ꯅꯣꯡꯁꯨ ꯌꯥꯝ ꯄꯤꯇꯤ ꯄꯤꯇꯤ ꯇꯥꯏꯌꯦꯕ ꯉꯁꯤꯁꯦ ꯑꯌꯨꯛꯇꯒꯤ ꯇꯥꯔꯤꯅꯤ ꯑꯗꯨꯝ ꯅꯣꯡ ꯊꯤ ꯃꯪꯅ ꯂꯩ ꯏꯆꯥꯁꯤꯡꯅ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯍꯥꯏꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯊꯣꯛꯏꯅꯦ ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯤꯡꯉꯥꯏꯅ ꯃꯔꯣꯟ ꯑꯃ ꯀꯔꯤꯕꯨ ꯑꯆꯥꯄꯣꯠ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ngꯜꯂꯤꯌꯦꯕ ꯁꯟꯗꯥ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯅꯣꯡꯊꯤ ꯃꯪꯉꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯁꯟꯅ ꯂꯩꯕꯗꯣ ꯋꯥꯔꯦ ꯑꯆꯥꯄꯣꯠ ꯆꯥꯒꯦꯇ ꯍꯥꯏꯅ ꯂꯩ ꯅꯣꯡꯊꯤ ꯌꯥꯝ ꯃꯪꯉꯤ ꯅꯣꯡꯁꯨ ꯇꯥꯔꯤ ꯍꯧꯖꯤꯛ ꯁꯤꯡꯒ꯭ꯔꯥ ꯂꯩꯒꯦ ꯇꯧꯏꯅꯤ ꯑꯣꯅꯨꯄꯅꯥ ꯘꯥꯠꯇ ꯂꯩꯕ ꯁꯤꯡꯒ꯭ꯔꯥꯁꯦ ꯌꯥꯝ ꯍꯥꯎꯏꯌꯦꯕ ꯃꯣꯏꯒꯤ ꯁꯤꯡꯒ꯭ꯔꯥꯁꯦ ꯑꯗꯨꯅ ꯁꯥꯏ ꯇꯥꯅ ꯂꯥꯛꯏꯅꯦ ꯑꯩꯕꯨ ꯐꯅꯦꯛ ꯁꯦꯠꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤꯅ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯀꯩꯅꯤ ꯃꯤꯅ ꯎꯔꯣꯏ ꯍꯥꯏꯅ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯀꯨꯝꯊꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯡꯒ꯭ꯔꯥꯁꯦ ꯑꯣꯅꯨꯄꯅꯥ ꯘꯥꯠ ꯃꯅꯥꯛꯇ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯁꯤꯡꯒ꯭ꯔꯥꯁꯦ ꯄꯥꯝꯀꯤ ꯃꯅꯥꯛꯇ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯃꯅꯥꯛꯇ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤ ꯁꯤꯡꯒ꯭ꯔꯥꯁꯦ ꯃꯌꯥꯝꯁꯨ ꯆꯥꯅ ꯌꯦꯡꯉꯨ ꯅꯣꯡꯗ ꯅꯣꯡ ꯆꯨꯕꯅꯦ ꯂꯣꯏꯔꯦ গরম দেও सिंग्रा लई लोरे हौजिक गाड़ी तोंगनी नोंग ताई बंगमुंग साई अदुनी मियाम अमुक लंबीदा करी चापत फंगी अदो मु येंगनी हादि ngꯜꯂꯤꯕꯅꯤꯅ कयिम फंगदेबा हौजिक अदुना सिंग्रा दि लेरे असे मसंग येंगलके से अखोई तरापुर की थोंगनी अचापो थीबदा कोई काय जौना लोरे ब्रिज तो ने मत ब्रिज में तकता नहीं कई पोलो खंगे मोमो दे पापा तो मुझे जो मोमो तो चिकन ले दे रहा बीस ले दे रहा है ना आशी नहीं चिकन आशे चिकन दे अजी मोमो ले ही गया और पैकिंग प्लेट को तो चिकन साइड के 10-50 और 2 प्लेट दिलाओ चिकन और लॉलीपॉप आछे नी ना ओइले 3 प्लेट दियो और लॉलीपॉप 1 प्लेट दियो प्लेट होइतो ना 2 प्लेट दियो 2 प्लेट लॉलीपॉप 2 प्लेट दियो पैकिंग चिकन मोमो का लॉलीपॉप का ले रे दुगगी सूप आछे नी सूप कत करिया हां चल इससे खा दे चिकन मोमो 3 प्लेट हां
ꯄꯣꯠꯅꯣ ꯈꯪꯗꯦ ꯗꯁꯅ ꯍꯦ ꯃꯣꯏ ꯗꯨꯀꯥꯟꯁꯤ ꯃꯃꯤꯡ ꯁꯤꯀꯤꯝ ꯃꯣꯃꯣ ꯀꯧꯏ ꯑꯁ꯭ꯔꯝ ꯔꯨꯠꯇ ꯂꯩꯌꯦꯕ ꯌꯥꯝ ꯍꯥꯎꯏ ꯃꯣꯏꯁꯤꯁꯨ ꯃꯅꯨꯡꯗ ꯐꯝꯐꯝ ꯈꯣꯠꯐꯝꯕꯨꯗꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯔꯨꯗꯣꯏꯅꯤ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕ ꯄꯣꯠ ꯆꯥꯔꯒ ꯌꯥꯝ ꯍꯥꯎꯅꯤ ꯑꯗ ꯌꯨꯝ ꯆꯠꯂꯒꯁꯨ ꯐꯨꯁꯀꯥ ꯍꯧꯔꯨꯅꯤ ꯐꯨꯁꯀꯥ ꯑꯃꯨꯛ ꯆꯥꯔꯨꯗꯣꯏꯅꯤ ꯌꯨꯝ ꯆꯠꯂꯒ ꯐꯨꯁꯀꯥ ꯍꯧꯔꯒ ꯃꯣꯏꯒꯤ ꯁꯨꯞꯁꯤ ꯌꯦꯡꯉꯨ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯐꯨꯁꯀꯥ ꯍꯧꯒꯦ ꯇꯧꯔꯤ ꯑꯁꯤꯗ ꯑꯂꯨ ꯀꯥꯃꯜꯂꯤ ꯑꯗꯨꯒ ꯁꯤꯗꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯐꯨꯁꯀꯥ ꯍꯧꯗꯣꯏꯅꯦꯕ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦ ꯁꯤꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯇꯤꯜꯍꯧ ꯁꯣꯏꯔꯦ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛꯀ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯙꯅꯤꯌꯥꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯐꯨꯁꯀꯥꯁꯨ ꯂꯩꯔꯦ ꯂꯣꯂꯤꯄꯣꯞꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯣꯏꯅ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯟꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯆꯥꯁꯤ ꯂꯥꯛꯑꯣ फोन अभी तक चालू है मुसीबत बन क्या क्यों होता है lollipop से मावी है सीधा नहीं आ सकता क्या भी ऊंचाई हो Drumstick. चलो drumstick कम से कम उसको drumstick आयो तो मेरी मुसीबत तो मत जाए Alexa जा रहा मुझे बस गुड मॉर्निंग जेठालाल क्या हुआ सुबह सुबह sụp siêu mèo mấy chục chia một chín mùi để sụp phải giấy giảm nè cam rồi đó đấy cam ba nào Fuska cho nên chỉ kiến một món Fuska chỉ đi để xem chưa bên này bạn ở đây chỉ đi lấy đây nhé hoàng đi phẩm rau đi लाके Bác muốn cho một trái tình không? Nhà mình hồi dịp trà lô lý đồng sai trà bột trà lôi đến nào sản đá cái trà thật cái này trà lô lý vậy sai anh sinh ra lấy có đồ cái thằng nó về nghe nè mỗi cả năm thôi ý thân tân đi Aduh mia kasi nung chako chama ni nung dang chak ka chaning dre aduna cha thaga adum nasi setum mani ei cha se cha ngang bani adi nung dang se cha ngau to tak chal di gas kara kani ba tu ge ne cha ngang goi ne no ne Mia aduna yoji cha ta ke tawri nga sai le pa ina singra duga asai singra do haidi akhoi chumnagi ba dukan dai yo singra duga mana de ba moi tuna moi sai se pi ye ba adu nga sai do di to ba dukan ni singra do yam chawi dana do moi se pi ama da lupa manga pi aduna hadi yam haw ye ba moi singra cha to pa da jom ba singra duga am ta mana de yam ta cha ne yo
Sini chutney sendiri. Mau chutney budi pilih apa? Mau chutney mau daripada pengapa chutney budi itu budi sih. Ano. Masih mau kenal caca rồi hay. Cái anh chị chúng ta cha bắt đầu liền rồi là đúng cha thà cái từ cái sinh ra cha là bây giờ lấy ngay gì 자기 잡아 쓰면 안 되실래 해주고 아니면 잘 잡으러 어디야 봐 양은 되나 그래서 이제 그 딸 거니 mà bạn có làm chung ăn gì chả xin nó luôn mà hao bên này chả làm cái gì em hao ấy đang để chả ngồi thức chơi là đi guest cái này này chả làm bận bận bên này इसे खरा गेस्ट की प्रॉब्लम लेकर लेगा तो ना नहीं इसे की चाइना चप्पू मान बकाफ से फंसा बनी मिया इन्हें याम ना पाने ले जरक बनी बजा रही याम ए हंदक से इशांग हम दबगा करीगा याव संग दा ते याव मोदे जो ना याव संग ये वीडियो सम त थांगत पंगम दे एदोनी वीडियो सु काप तब को इरे दंगा सिंह हा काकेना अगांसिंग नोंग चुबदुगा मैंจับจานจับจานเสียเลยว่ะลุงดูพิสกาเขาบอกว่าดูมาปานตะกี้ก็โมไปกันเลยเดี๋ยวก็ดูจ้าไปเนี่ยแบบนี่อาชีพมันยังไงสัตว์อันนี้หายไปไงสัตว์ที่ชิงราโดโดยำซาบิวมันถักขี้เอาเลยThanks daily video share lesson jada ge miyam aduna miyam na nusi video na subscribe taw daba miyam chu ai subscribe taw sembiramu aduga like share comment chu taw sembiramu adu hana ta asile lesson ge miyam good night